Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau. Social media da Chief Minister ki haluba mari fagat krep. Social media da Manipur ki Chief Minister N Biren ki haluba mioi mari Manipur Police ki Cyber Crime Department na Karnataka Police ka kusamna duna Bengaluru dagi fagat pangam kre hari mioi mari adu social media da thagat pa post amada Chief Minister ki haluba ki damak fagat pani haina maral siri farabasing adudi thiam Dharmendra TH Roman Elias Nauba ningombam dingku amadi malengamba laithangmam Elias Malemni Makhoi marimak Manipur News Group 2024 kauba Facebook page amagi admin amadi moderator singni hari fagalaba makhoi marigi manungda Thiam Dharmendra di Bengaluru da laiba private company amada thabak tawduna laiba miyoini mangondagi mobile ani fagat pangamki hari fagalaba sing ngarang Imphal West ki judicial magistrate ta puthoklaba matung Thiam Dharmendra tha sigi taraga taret fawa judicial custody da remand pi khibaga loinana lemhauriba makhoi ahumna bel da thadokre hari Thiam Dharmendra tha sigi mapanda Bengaluru gi Whitefield Road laiba RMZ NXT building dagi fagat khibani tungda Imphal da puraglaba matung ngarang court puthokibani hairi angang singbu aranba lambida purambagi thodong nemtharuraba matung irang asina amuk chaun hengalagli ke Pradeep Kumar Manipur gi mapanda lemna mahai tamangani amadi thabak tawhangani haina moithem tawduna angang singbu aranba lambida purambagi thodong nemtharuraba matung Manipur gi irang asina thodo asi chaun hengalagli haina Manipur Commission for Protection of Child Rights MCPCR gi chairperson K Pradeep Kumar na nungnang bafongdoragli oiragli ba phibam asida lengang na thuba matamda Manipur State Child Policy ama lauthorakani haibagi thajaba thamli policy asi semaurabadi child trafficking amadi child labor hanthabada natana angang singbu free and compulsory education gi khudong chaba pibada chauna kanagani haina magna fongdoragli wafam asing asi National Commission for Protection of Child Rights amadi MCPCR na punna khusamna duna Combating Child Trafficking in Manipur Haiba Hiramda State ki thakta Imphal ki Manipur Press Club ta pangthokiba nongmagi oiba sensitization consultation workshop ta phongdokhibani thoram aduda MCPCR gi chairperson K Pradeep Kumar na chahi ani sujilaglaba irang asina maram oiraga leiba asigi oina yengbada angang singda mental health issue leibagi chang asi Manipur na khwaidagi wangna leibagi mathakta child trafficking chang su nongmagi hengalagli haiki mangna makha tarduna irang asina angang singi pukning wakalda choba chaina pibagi mathakta mai masingi lamda su chaitheng nangli irang marak asida lenga ki mai sangsing asi hena mapangal kangkhat haunabagi achoba khudong chaba ama fanglibasi thabak to ongthok hobo changi lenga ki oiba ningthina train torba oja leibagi mathakta mai sang watana leibana relief camp ta changja famlauduna leiriba mahairoi sing asi manang nakpa mai sang sing da lemna awang botha ki mai masing pibana lenga ki mai sang sing hingat hannabagi achoba khudong chaba oigani angang sing na mai masing ningthina tamliba makai child trafficking amadi child labor ki chang hanthagani mai masing tamna leiba drop off mahairoi amata lehendana bahona minasi irang asigi manung channa lemna mai masing tamhangani amadi thabak tawhangani haina Manipur gi mapanda puramba angang humfurom social welfare department amadi MCPCR na punna honaduna kudong thigadabadagi kanbangam haure hauji ki oina Kerala da Manipur dagi angang khara leiri haibagi pau fangle angang sing adugi khongul liduna karamba phibamda leiriba haiba khangdoklaba matung kudong charoidaba phibamda leiramba thoklabadi Manipur da purakna honagani angang singi mama mapa oiba singna su macha sing mama palamda thagadaba leirabadi mangjauna na mari leinaba department ka tana birabadi Manipur gi wangmada thokpa scam amadi trafficking dagi kanbangamgani haina mahana phongdokhi Nakal Amaromda ngasigi thoram aduda sarugya kiba Imphal West DCTS Erang Kumar na relief camp ta changja famlauduna leiriba angang sing khakna thana state asigi angang singi pungning wakhalda su irang asigi mami chauna tari matam amada child trafficking gi dimension maikai asi yamlamdrabasu ngasidi maikai kayadagi oiduna yumdagi mapan thoktaba angang singda fawba trafficking chathabagi thodok thoklagli angang singi fangpam thokpa hakta khongoi narakliba maikai sing mamut tana khangdok minaduna semdok minaba changi haina mangna phongdokhi thoram aduda preventing child trafficking gi matangda wangangladuna MCPCR gi program officer Sumel Yumnam na hai child trafficker sing asi anambana khangna chanaba amadi angang sing adugi kairo leikai gi mioi singna Oigali trafficker singna moithem tawgali ba angang sing asi maru oina leita lairba imung mama mapa leiminadaba amadi orphan angang singda ehenba mieng thamgali Aikoina angang sing muthemba amadi kihan khanganduna aranba lambida pusina bohonarakpa matamda angang sing aduna matik mapachadana ahenba potlam sizinnarakpa amadi wakhal wabagi mami chauna tabana mama mapa oiba amadi ahal laman singna angang adugi lamchat
ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅ ꯃꯇꯝ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯂꯣꯟ ꯂꯩꯔꯝꯂꯕꯁꯨ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯑꯉꯥꯡꯁꯤꯡꯅ ꯃꯐꯝ ꯈꯪꯗꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯂꯣꯟꯁꯤꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫